khulai paiba masen khut thonabada Asok apan yaunakre haidi thaudu asi mayang Imphal Police Station gi manung chanba konchak makha lekai dagi chatlaga leiba Sanasabi area da noyai matung pung amarom tarpada thokibani haidi thaudu asi gi matang da press ki kangbu amana mafam adu da changselubada thaudok thokpam dagi phangba pawda Sanasabi haina khangnariba mafam adu da ngaseyo anganbada bom yauna akanumong da nakalanida nongmai kapnabagi makhol manak nakpada leiba khunja singna tana ki haidi madugi matungda makha tana ngahan ngahak leiraga nongmai kapnabagi makhol taki ayupung ahunga minit nipumarom phawba nongmai kapnabagi makhol taki haidi hana mafam adu da khulai paiba singi training camp oigani haina thajaba loisang ama mai thadokibagi amadi atopa sang amadana bom ta selaga pokhai kibagi mafam leramba thengnaki mafam adu da I kaya tarambana maram oiraga nongmai kapnaba adu da Asok apan kaya yaorongani haina thajanari adumaku haujuk phawbagi oina Asok apan sing adu kadai da layeng satharibagi haiba khangba ngamdre asiana yaukibra haibasu sabjana khangba ngamdre hana mafam adu da leiba khulai paiba singda atopa khulai paiba group amana laglaga nongmai amadi bom sijinaduna landarakpa oiramba yai hairi thaudok thokpam duda mayang Imphal Police ki kangbu amana yengsinbada polam kaya phangba ngamkhre hairi kangla phutta bom thamjilame Bishnupur district ki Nambol Police Station na konba Nambol singmangda leiba kangla phut ki gate sakhangdaba singna bom ama thamlamle hairi bom adu ngasi ayu anganbada lekai adugi mioi kharana sathok sesen tawbada thengnarakibani bom adugi manakta envelope amagi manungda warol khara ibase amaso yaorongki warol sing adugi manungda handaki asina aroiba warning su irongki hairi ngasi miyam hobna apunba Manipur ke saktam sagat rally chatkre India de ngan thoiduna leiri Manipur di mamle haina andolowang na phongdokre komgi historical facts sing thugaina basinba condemn toragwe kom tribe council KTC amadi kom union Manipur kom hairiba loop ani asina kom tribe community ki masagi 30 AD gi matamda lejarakba historical facts sing lana uhana bohona ribasi condemn tawi haina kom naga union Manipur gi information and publicity na thadrokpa zero man phongdorakle zero sina makha taribadi thasi gi nipanda dampi village da kuki liberation army KLA ni singnaba singna miyoi amabu tamthina phuramba thodokta senariba sing awaba taraba imung asigi yenglaga justice piu kom naga union Manipur asi Sandel naga people organization gi sarup ama oiduna leiri UNC na su kom tribe ase makhoi gi imung manung ni haiduna haukiba sahi kaya dagi leminarakle kom community singna kom gi historical facts sing kannaba amata oina ingna singna leminana baso phongdokhe